Ngasi numida wairam phongkhiba kangleipakhi mairagi pause adigi maruoiba pau khara khangasaraga miyamda khudo tamjage July 19 phaobagi manungda Manipur gi Anouba leingak semba yabagi thajaba yamna nakna leire Anouba leingak ki chief minister wasak laubada union home minister amisa yauraba yana leire July 18 dagi haugadariba paryame mifam asigi mangoinana lakliba July 19 phaobagi manungda Anouba leingak semba yabagi thajaba yamna nakna leire Anouba leingak asigi wasak laubada union home minister amisa yauraba yabagi thajaba yamna nakna leire pause achna phangba paugi matung inade nahol makai Anouba leingak ama semnaba honabada BJP gi MLA singi marakta ama toina punsimba ngamdana tokhai na leinaramba ado haujikti ama toina punsimbagi phibamda leire nahol makai punsimba yadana leiramba BJP gi MLA kaya handa ikoi kuiduna Delhi da punna unaduna mifam pangthoktuna ama toina punsimba haina lepnaki haire pawa sinahai oirakliba afaba khongthang asigi pau Delhi gi BJP gi lusingbasing amadi Bharatki Prime Minister Narendra Modi Union Home Minister Amisa da su mayek singna tamdana khanganbadagi Anouba leingak ama semnabagi phirep asi laurakibani hairi Anouba leingak asi semba matamda kanana chief minister oigadoribano haibasi khwaidagi luba ama oina leinarambani hauji phawbagi oina su chief minister oinaba mioi MLA ani chongthoktuna lei mioi ani asi speaker TS Debrata amade hairok AC gi BJP gi MLA Dr. TS Radhesyamni haina sungangnari makhoi ani asigi marakta speaker TH Debrata bu BJP gi center gi luchingwasingna khara hena lumna lawbagi phibamda lai haina su pawasin haire pawasin hai hauji speaker Debrata Guwahati da karigoma thaba amagi damakta leire cheraksida Anouba leingak ama semnabagi thajaba yamna nakna leirakpa asiga mari lenana speaker TH Debrata July 18 da Guwahati dagi Imphal tholoknaba su sem sakhre haiba tare Anouba leingak ama semba asida Union Home Minister Amisa su Manipur da laktuna sungsoi sojana saruk yaragani haibagi thajaba leire haibasu pause asina Delhi dagi phangba source amana haire pawa sina hai Anouba leingak ama parame mifamgi mangoinana semnaba hotnarakliba asigi maram oigani hana thajanaribadi kariguma parame mamangda BJP gi Anouba leingak ama semhaudaba tarabadi makhatana Manipur da PR leithakiduna BJP asi Manipur da pura hogalpa ngamdana leikhragani maduna Manipur da BJP maru marata adana BJP na leingak pajina makhatana lehaunabagi damakta parame mamangda Anouba leingak asi semnabagi thabak center gi luchingba singna paikhalakpani BJP gi Anouba leingak asi leiba tarabadi makhatana Manipur da BJP masa mareng sandoktuna matam kuina Manipur da BJP gi leingak sasan tungkoina leinabagi damakta thorang asi paikhalakpa oigani haina su thajanari makatarakpa pauda mingmanaba mayoi ama phaduna pukhraba matung fujairaga misa onaramne haiduna thadorakpa pumaira paibisingna yamna kana yaningdaba phongdokhrei Imphal West ki maya Imphal Police Station gi manungjanba sabung company makha leikada leiba khulngakpa yaubani haiba miyoi ama Kaksing Police Commando gi kanguna phaba lakpa matamda leikai aduda leiba khulngakpani haiba miyoi aduga mingmanaba miyoi ama Commando kangu aduna phaduna pukhraga phujaibagi thabak chatharaba matungda mi masa onaramle haina thadorokhiba thong adubu maikai edomgi maira paibisingna yamna kana yaningdaba phongdorakle pawa sina hai ngara nungthil pung ani makhairom taba matamda Kaksing Police Commando gi kangu ama sabung company makha leikade lakpaga lonana leikai aduda leiba Laurembam Rajkumar atopaming apung apopa Laurembam inautombibu Commando gi kangu aduna maram amata taktana phaduna pukhibani hairi Laurembam Rajkumar asi auto thauduna imung manung puduna leiba miyoin hairi thaudo asigi matangda KUCMA maya Imphal gi makhada leiba club amade apunba maira paibisingi mihusing yaungna ngarang numida pangthokiba pamuisinga unaba amada maya Imphal sabung company maira paibigi president thauda Bilasini na phongdokhibada Laurembam Rajkumar Arise Abungbuk Kaksing District Police personnel kharana pharaga pukhraba matung tamthina phubiraga thadorakpa haibasi mama oibisingna tasingna nungaitaba phawi Laurembam Rajkumar ga maming manaba maya Imphal sabung company dagi khulngakpa yawba mioi amasu lei police personnel singaduna mingmanai hadina phadina pukhraga tamthina puraga misa onaram lei mingmanabadagi pharubani
soikhre lankhre habagi thawng ase maya Imphal da leiriba mama oibi kayana yaningde asiguma thawng asi matungda amu hanna tawbiganu hauji commando na pharuba miyoi adugi masada akiba amadi pakhatpana maram oiraga wakhal leitadana leiri haiki makha tarapa pauda handa Ahmedabad da plane crash tawkhiba adugi preliminary report phangkhre Ahmedabad da thokhiba lebak thiba plane crash tawkhibagi preliminary report Air Traffic Accident Investigation Bureau AAIB na ngasi ayu anganbada phongkhre Air India gi flight A1171 ase handak paikhatpage ikuikuduna engine animakki thau supply cut off tawba thengnakhre thau supply tawdrabanina engine anima mathau tawba lepkhi amadi Ramjet AIR Taravan haibadi engine anima fail oirakpada Taraban onganduna plane da power supply tawnaba RAT haidaga khangnaba plane ge part adu deploy tawki haina lamai taraga manga suba preliminary asida palle amaramda pilot anigi phamphang cockpit adugi voice recorder dagi phangkiba record ke matung inna pilot amana atopa pilot aduda karige fuel control switch off tawribano haina hangkhibagi voice record su phangba ngamki maduda atopa pilot aduna aina fuel supply gi switch muthate haiba pakhumsu recorder adugi matengdagi tapa phangki haina AAIB preliminary report aduda palle panbayai June 12 da Air India gi Boeing 787 a Dreamliner plane ase Ahmedabad gi London Gatwick tamna head paikhatkibaga matam ikan Canada Ahmedabad airport ki manakta leiba medical college ki hostel amada crash tawkhibani lonina maduda tonglapa Manipur dagi crew member ani yauna miyoi chani nipuga mathoi sikhibani aduga miyoi amana hingawbani lonina makhada leiramba miyoi kun hebasu sikhibani hairi makha tarakpa pauda PM Modi na miyoi lesiyang kay mathoi henbada ngasi appointment yenthokre leiba asida leiriba thaba phangdriba naha lesing yankhay mathoi henbada video conference ki khuthangda Prime Minister Narendra Modi na ngasi appointment letter yenthokre tarak taruk suba Rozgar Mela function ki makhada leiba asigi thaba phangdriba naha singdi appointment yenthokbagi khongjang ase leiba asigi mafam nipugu tareta su makhata na pangthokigani haire ngasi appointment letter yenthokraba miyoi sing asiga Prime Minister na video conference ki khutangda wangang nagani appointment letter kusina kharaba miyoi lesing kai mathoi henba sina Bharat Sarkar ge Railway Home Ministry Department of Postal Health Family Welfare Finance amade Labor and Employment hariba ministry sing asigi makhada thabak tawgadabani hairi makha tarapa pauda ben thauringai da mai chalakhrei ben ama thauduna lakpada khanghoduna garigi engine adu ka hena sagalakpadagi maina tumna chakhre hairi tabada kiningai oiraba amasung yamna khudong thiningai oiba thaudo ase Imphal gi singmaironggi MBC Church amade Law College manakta thokhibani garigi registration number na AS0180 7458 ni aduga fire service tagi phangba pauna hai thaudo asinga si pung ama makhairom tarakpada thokhibani thaudo adu thokle haba pau hek phangbaga motorcycle water mist system amasung Bolero AFT sijinaduna mai adubu kanaba honaki gari adugi mapuna pau pirakpa thengbadagi mapung phana kanbadi ngamhokidrei thaudo aduda mi amata aso apan yaukidrei